Manipur sagat pada khundaminariba kanglup furup sing nungsi chanana amat oibeki wakalon da leirabadi chaukatpa ingta palamdam ama oiba ngamgani haina Chief Minister Yumnam Kem Chana Fongdokri ngasi Justice Committee on Anglo Manipuri War Englising amaga Chanipan Marifudara Matter Martyrs and Freedom Fighters of Kanglaipak Manipur anina sinduna mapa kangzai bungda leiba faida bungda yungliba athoba singining sing nungbida hikalikat tambagalunina pangthokiba chamaga kuntraga mathoi suba commemoration of kangla attack Anglo Manipur War English Singamaga Chanipan Marifudara Matwegi Thouramda Chief Minister Yumnam Kem Chana Haikibada Ngalingai Matamdagi Hauna Tongan Bakanglup Kuntraga Tarukna Puna Kundaminaduna Lamdamasubu Kai Kidana Bangak Sentuna Lakibagi Wari Kaya Puari ki Tanka Kaya da Yauri Lamdamasida Kundaminari Bakanglup Kudingmakna idea of Manipur gi Wakalonga Luinana Manipurama Sagat Pada Kundaminari Bakudingmakna Manipuri Ngaktani Haiba Wakalda Nungshi Chana Lairabadi Chaukatpa Ingtapalamdam Amo Oihan Bangamgani Apun Bana Pangalni Apun Bagi Wakal Kanminasi Haiba Wafam Sing Fongdoki Community Kuntra Karuna Kundawa Community Kuntra Karusina Manipur Naga Lakibagi Yaki Boy Taka Kya Yawi Some of the Mangaling Miri Miti Bangan so Manipuri Muslim Hyderabad Nagani Sinau Singati Madu Manipuri Nagani Sing Cookie Sinau Sindu Manipuri Cookie Miti Gushu Manipuri Miti Adana idea of Manipur Sagapada Puna Kunda community Sinsi Chana Sinana Amanda Wakal the Liberty Manipur Adukimati Ingwa Amadi Dilaman Laivadumba Stirama